Mayambu Amazing Bible Prophecy Ministry in Manipurina Karamna Oksari Nasi Ekoina Nagadruba topic asidi Christmas ki series Aroiba series ni Ekoina Mamang da Ahanbada part 1 da Ekoina Nakre December Kumanga da Prabhu Jisu Christa se pok de na Bible biblically ni nakre aduga matangi part 2 ani chubada origin of Christmas da Ekoina Christmas kadai digi lakpuno haipum tanda ni morotegi Babylon degi lakpani duka Canaanite sing da lae Canaanite degi amu akoina akoina Israel masasina amu lobani haibdu lae Israel masasing degi makoi Canaanite sing adu degi Israel da lae aduga Canaanite sing adu degi akoina Persia Egypt adu degi akoina matang kari da lae haibse akoina ngasi yengminakani isin lausing aduga haiba festival ase Karamna church ki festival ama oina masi karamba kandagi hokibage habedugi maramda ikoina ina minase asumbaje khanga ikoi phajana ilaga saminase ahanbada ikoina ishor da patna tokse sargata laiba yamna minungsi chawraba ipa ishor na poininga litana thaga sare ipa nasi ikoina Christmas ki maramda masi matau karamna Sarsta pushalakhibage habjing maramda aroibagi sarosana inagadori pap chalon naidi yamna khangja hijaba minate ipa asukmate phakidraba papi makosing adugi makongni ipa pap chalon naibana sinabiu ainang am khuding mana kyanung bagi uhenbiu ipa aduga thari be sinau khudingda lai guru acha khuding tasuna hanga bor bibiduna masiga sumbaje patna loksanduna khanglaba matungda sumbasigi matungda sabangam bahabi uhenbiu haukrigno le hopna hana singbiu Prabhu Jisu Christa gi minde kuramjari amen ekoi sangsalase madudi ekoina Canaanite sing ekoina Nimrod tagi aduga Canaanite sing laire Canaanite sing asigi manungda ekoina Persia Iraq ekoina Iran gi habje Persia masida lae adudagi Egypta hinko ekoina Egypta kamai lae habje hanani nasi Egypta hana Egypta di makoina numitse makoigi numit ki ishor asigi maming Ra haine kaweba aduna Ra asina makoigi Egypti makoigi numit ki ishor ado makoina oirame makoina numit lalame Egypta ju makoiche koina kawkhumse aduga Catholic Encyclopedia 1911 edition da Christmas adugi maramda sumna ai pasarake moi masamana haibani Catholic Church na Christmas was not among the earliest festival of the church hadi church ki ngalingai matamgi kumai singi manungda Christmas ase yauramde the first evidence of the feasts from Egypt masigi evidence sakhi jekrai deki lakuno Egypt degi lakuni hamni ko pagan customs centering around the January calends pagan calendar gravitated to Christmas aduna pagan ki sanabi ki matungna mokoi gi January ki calendar haidare pagan calendar ki matungna mokoi January da mokoi gi festival ase pangthoi hariba atu dagi akoina Christmas ase lakpani haina masida hai aduga Egypt ta ju akoina Bible dagi asum text ama pamina se Jeremiah 43 ki 13 da asum na hai he shall break also the images of Bethsemes hadi Bethsemes ta lairiba mutising adu mahang thugai gini hamni Egypt ki mayukta ishona dandi pi gini hamni maduda that is in the land of Egypt ki lamda lairiba Bethsemes and the house of the gods of the Egyptians shall he burn with fire. Egypta lairiba lai singi yum singado mahana maina tumna mangan gani hai. Masida Bethsemes haibase khina yengbo matamda magi minungje the house of the sun haibni the house of the sun numit ki yum haibni masida gi khina tae madudi Egypta lairiba mising asina Bible dagi jo khina mek singe madudi makoina numit ase Kurami isnausa asmai tawdana Egypta lakuni adugi Egypta gi amu lakpase ju makhoi ju Persia haibudo madudagi Egypt makhoise asmaina mathang makhoi gi sanabi se lauduna lakuni ekoina mu jengse aduga khoina mamang da su lekere Arabian singna kudamuna Arab ta leibe mising asina makhoina namit khurami job ki matamda Abraham gi matamda namit khurami habdo khoina mamang de nei nakre job 31 26 27 de khoina pakhre madudi amu paragumsi aduga Prabhu Jisu Christa polokpa matam Prabhu Jisu Christa gi matam adwaida makhoi gi asigumba pagan sing asina lai muti latpa kamu sing asina
Persia Egypt laiba asigumba Canaanite makoising asina kaidorome hakanda aikoina graha taret akoina sayolgi numit tarese masibu akoina hapta haitare masibu makoina toamba makoigi graha singi maming lauraga graha singa se makoina laine na kalami madugi maming lauraga makoina kurumbagi chanabi tu lairame adun makoina thajana bigi matuna aduna numit ambase tongan numit sing ase tongan ba ishorna makoi sasan tawdana panbani habse aduga makoi sing adugi manungda ada sayon gi ahanba numit habidi nomaijing numit se asibu rule tawriba ishor asina kwadi akanba ishorni kwadi gi maru oyena khanarameba asmai tawdana masigi numit ase Sunday haitare sayon gi ahanba numit ase numit ki numit haina asmaina maming thomane Monday haraga chu chamane asmaina Monday habne asmaina batang atai sing adugi maming do makoina lauruga thonbani aduna hairiba numit alkin numit ase masibo khoina nomaijing haina re aduga hairiba se numit asibu na makoina Mithra haina makoigi Persia da ko makoina Mithra haina khanarmi the sun god haina adumai tawdana makoina sayol khudingi masi worship tawrme aduga AR Fawcett Bible Dictionary page 660 the swaiko asumna pale sun worship was the earliest idolatry hai the kwadi angan ba matamgi lai mutti latpa singi manungda numit khuramba habse masishu amani hai maduna prithibida leiba mising na ayambana numit khurumdaba leite adugo koina arabta leiba mising asina makoina phajana Persia da leiba mising asina numit ase asukimati khurami hai aduna Krista gi matamda chu numit khuramba habse kwadi ko yamna sakti na Mithraism haiba dharma jina ko yamna mahut sinduna lairameba aduna Mithra haibse khuna thaina gi Iran gi khuna ariba Iran gi khoin thaina mamang gi ishorni numit gi ishorni ko masi century kya mokhoina masina khoina Pagan piba ishorgum ana mokhoina kuramni masi ko masi asmai to na mokhoina kuramba che khoina Egypt di masi sangi mawong loruga mokhoina kurame asmai to na Persia da leiba misingna Persian gi mokhoigi macha masu singna descendant sing asina masibu asmaina kurame aduga 4th century da Mithra haibase kedoya matamda masi Mithra dagi mokhoina numit haina leading sun god haina ko ayamba pagan laising adugi marakta ko masina asmaina phajana olameba adagi western dadi hadi akoina nongsuki laibak sing hadi Rome guma asiguma laibak sing chakhulaba laibak sing dasu masi makoina mahusin duna kholameba Roman sing na masibu makoina makoigi loan da ko Saul Invictus haina makoina maming kholame numit aise numit ki maming Saul Invictus haine adumna da invincible sun haina makoina maming thole smai torme adugo 1st century da Mithra haibase masi kedoge Christian dharma gi mayok ta leiba kwadi mayok achauba Christian gi lamba tongnaba adugumba dharma ma oirame masi saitana Mithraism haiba dharma se Christian gi counterfeit oina mokoina asmaina sinadune aduna koina tamna kedoge da masing yamlaba Christian ta basing asina sumko mokoina numit ase nomaijing numit ase asengba numit haina mokoina dum Mithra bu kai kumna duna mokoina sum kurumba horme Rome da mokoi Christian ojinge mamda aduga Roman gi soldiers sing asina masibu ko mokoi gi yamna pangan pibani haiduna mokoina masibu yamna adore torome ko yamna nolupa yamna ikai kumna lairame asmai to duna sun worship habse koina Roman gi empire sing gi marakta ko yamna sakhangna ba amusung mapang khudemukta sandoktuna lairame aduga Emperor Aurelian ko AD 270 degna 275 ta leramba mahana mahaki mamaje numitki laigi magi puro nupi maichau purohit nupi ama oirame aduna maki matam da kadugina Rome gi matam sida mahana numit ase mokogi Rome gi koina official oiba religion ni haina mahana laktoe mahaki punsi wade ikiba Flavius Bospicus na suko asumna hai ko maja man hai sun god ki
sangi laisanggi priest oina daiba priesting asibu mokoina pontiff ko hena mahana simna irame pontiff haibni koina papacy ge labi masidegi ni pontiff haina khaname asmai tawdana romgi laibakta namit khurum gi thabak se sum chalame aduga Alexandria amusung lomda laidiba Alexandria amusung lomda laidiba Christian sing asina adu haidiba matam sing asida mokoina nomaijin numit ase mokoina kaidoge matana ngak pa horame na ije karigino mokoi yimlona ba laimuti lapa sing ado mokoi bu yaningai gi tamang maramdi laimuti lapa sing numit nomaijin numit ase sengna mokoina khurame madugi dam mokoina garame atuna mokoina Revelation 1 gi 10 da yawriba lost day se masibu mokoina koina nomaijin numini haina mokoina asam hairame adubu Bible gi matung nadi Matthew 12 ki 8 Mark 2 gi 28 ki matung nadi aikoina lost day hase aikoina sabat numini koina then commandment gi mari shuba sabat 7 day sabat che masini habsini asmai tawdana san numit khuramba se asmai tawdana Roman Empire ki damo official religion dharma oibase adum satharame masi karam concession wall gi matamdo adu pokchalame Constantine Licinius habse 323 AD da maithiba pirame adubo maithiba piba matamdo adubo masi Rome gi official religion oina sumaina salame adugi matung dagidi masibu ekoina numit khurumba siki mohta kaidoba masina Christianity da ko masi on koina onsan girame adu Constantine Mars ki tang taret 321 da mana ahan ba nomaijin namit ki lo ju sem ki haidi nomaijin nam dami ku de mang thabak shuba lep kadabni adu ga haide bani misi kai khumna gadabni haina mahangna yathang adu phaw sumaina piduna leirami isnausa sumaina masidagi koina Christmas ase sumna lakimni adu ga khoni yeng Christmas habi gi mai gi meaning se khoni yeng bo matamda Christmas habi gi arthadi Mass of Christ natraga shorten the Christ Mass haibni Roman Catholics na mokoina Mass haibdo pangthoi aduna Christagi Mass haina adumaina khangnabane masi ekhoina Roman Catholics asina masi ekhoina modern world ekhoida huji mana asmaina tawdibani aduga asmaina modern world sida taiko Christmas ana ekhoina adune Christmas ki matamda chakcha haijana ba asina singbai thamuk tawe haire base mokoina Christmas le mokoina karaidagi phangbuna haiba matamda ekhoina Bible lagi phangbuna te Pagan singdagi ekhoina Mithra Persian ko Egypt dagi mokoina masi loksalakmani habjini adudi mataw karamna ekhoina aroibda salase mataw karamna Christmas ase Christian gi church singda kamai pushalakhibage haibigi maramda ekhoini yengki quotation yam lei sinausa adubu yamna lei adubu aina yamna tena loisanjarage adu asangba yam lei adubu hairiba sing adugi mandagi aina khara khatang khangalakpani madugi manungda ekhoini yengse New Scarp Herzog Encyclopedia of Religious Knowledge ko masida Christmas haibjigi maramda mahang asumnei akupa detail dina khoina kainoda khoina screen da yengbiro aduna makhoina kaidoge matamda khoina Romans da leiba missing asina makhoina festival ani pangthome madudi amana Brumalia haibjema aduga Saturnalia haibjina December gi tang 30 tekina December ki tang 13 bau chaurana numinipa ne se mokoina festival se mokoina paktholame re Saturnia de Saturn ko gra mokoina line na kurambane masigi wena aduga Brumalia haiba asichu masini aduga Brumalia hajina December ki kumanga da pangthokpa sauba kumai ama oiramne adu haide ba kumai asida kaidoi mokoina dance tawduna mokoina isai nongmai tawduna ko harau jagoi saduna mokoije no kheduna saduna thakduna ko mokoina adumaina sauna achauba kumai oina mokoina pangthome masi mokoigi chanabi oina leirambani masi aduga haiba matamjida western amasung eastern da leiriba church asina ade isobu chera thajaba church ki lusingba sing phepuloi ba Christian sing asina masigi mayokta mokoina yaramdeba adu yaramde habdi masi Pagan ni mokoina Rome gi mamang de yanam satharakwa adugumba mit khurumbagi adugumba kumai harauni habje maduna Christian church ta masi pusalaga naw khongduna masi asengba nimit amagumna sumaina tawbase yadabase mokoina protest kana toromeba adumak protest tawna mokoigi church ki western church ki lusingba sing asina masibu aikoina December kumanga asibu mokoina asengba koina
pagan holiday haitare lai muti lapa singi asengba numini haina makoina masi asumaina adapt torme asmai tawduna December kumanga haibase masi makoina khankirame karigidama khanbunaga Mithra hairiba numit ishor nimrod haibase masibu ikai khumnabu oina December kumanga ase makoina khanagibne aduga asmai tawduna makoina mahaki pokpa gi numit ase makoina ngakpa horame koina sumna ngakmin larame aduga aikoina sidagi yengbo matamda aikoina December gi tang kuma kun ga mathoida numit asina aikoina magi kwadi gi anemba drigi haibado ada winter solstice sign khane masi kwadi gi nemba magi numit ado kham koina south pole da kwadi nakpa numit ado madu yoro me December kuma tho aduna sai khudingi December kuma tho je kwadi gi tenba numit hengo haina aikoina ngasi chu khangnari bane hairiba nu asini aduna hairiba matam se numitse mokoina thajana bigi matung Syrian khale aduga mana smite bari December kumanga da numit ase magi masak to uba phange adumai tudana December kumanga asida numit po haiduna haidi mokoina numito lei taba taragdi akoi loina mana masing singche loina siba tare akoi thoi pama jiba singju siba tare aduna December kumanga da numitse poi aduna prithvi je amu loina sangalagani haina mokoina sumaina ikai khumna duna December kumanga ase numit ki birthday hango numit ki pokpagi numit haina masi mokoina pangthoeba aduga masida ikhoni yengse kamaina December kumanga asida lakuna kana ikhoni mamangda suwari pankhe madudi Genesis tendagi nimrod hairibase koina sadan ba nupa moiremi sadan bhadi mi chu tanba mi bu talaga mahangna maki matam tu leba mi khudimokta maki makhada maki ningthaugi makhada punsalaga mishing adu mana control tawraga mana haibe indaba mishing adu hatpa tupa tawraga yamna thongna phana panbani adu khangawdana ma sikhirame aduna ma siba aduna maram oiduna mahangna sigibadu da maki nupi semere besna harame madudi mahangna sikhraga hujikti madi kedoba maki thawai duna nami olaga laikre an hai aduga mano maijale aishu aina sirakanda aigi thawai asna koina tha haidi tha lairimbi tha gi lairimbi asi aina onduna laikini hai smai tawduna lairame aduga haidiba matam asida December kumanga sida makse semaram ta phataba nupini aduna mahana mironduna maki masa nupa ma poeba December gi tang kumanga asida maki masa nupa ma poeba madugi mami tamas aina khawe koin mamangda ju pangare Ezekiel ki 8 ki 14 da Israel gi nupi sina tamas gi da mateng thai habidugi maramda asmai to dana tamas poe aduna mahagase numina nimorona amu halakmani haina adumaina thajeba madugi numit adugi damoktani December kunmanga habse numit ki mapong numit habidi taw nimrod ki masana pa tamas pokagi birthday ne masi ekhina Prabhu Jisu Krista poena magi mahot selaga masi ekhina pangthopum matam ne aduga mokhina thajana bi matuna nimrod sibase kedwe kanda mana sathan basapa matanda lamhokna ko lamda leiba lamhok sina magi masaje segai rega ko machu charga chai hai sumai tong na khatke aduna mokhogi balgi lai khurumba misina ekhina khangi madudi akhona Elijah gi matamda kedoi kana Mount Carmel tawba matamda mokhogi balgi motising aduna lai mokhogi prophet maichok sing aduna khurumba matamda kedoba mokhoina masado matan segairege I tholaga ko tawribdo maramdi madu kai no tadi asai gi nemoroto sana matan talaga sikibda I tho sige dumaina magi pen ba khoju smaina tawrugadi mana pen gi ne haduna adumaina tawbani smaina laire aduna December kumanga se kanagi mapong no mine tamas ki mapong no mine nimrod haitare nimrona amu halakpa gi mapong no mine haina asmaina pangthole aduna masi December kumanga se asmaina lokhe aduga romal sing ase ayambana ekhoina khange roman sing je Christian nate mokoi pegane lai muti lapasini adubu mamai thanda mokoi myam se kaido kan mokoi Christian olakeba mokoi Christian olakpa matandadi mokoi gi asigumba kumai je asumba numit ki kumai asigumba Brumalia Saturnalia asigumba tamas ningsing bagi oina nimrod ningsing bagi oina pangtholiba kumai gi harau tayamba nok khebagi kumai ase mokoina thadokpa pamamde aduna mokoina Christian oirakanda ju mokoina masigi sanabise mokoina adumaina tawrameba aduna
aduga akhoi sida mu yengsi Encyclopedia Americana ko 1944 gi edition the Christmas munde. A feast was celebrated in memory of this event, Christ's birth. Jesu Christ na pok pa gi event asi bu ningsing bagi oina makoina feast ama pangthome adudi kumai ama pangthome in the 4th century da. In the 5th century, the Western Church ordered it to be celebrated forever on the day of the old Roman feast of the birth of Saul. Aduna namina pok bagi namit ID December kumada masigi mga suba century da masi pangthok kadam naina Western Church na masi order thoki hai. Okay, masi da Latin gilonda what for sun ni ko sun gi mani Saul hai je as no certain knowledge of the day of Christ's birth existed. Adu bahai ba matam da Christ gi pok gi tarikh je kana su leite Bible da su khoina phangde khoina mamang da ni na krabaduni masini samai tok dana masi khoina 5th century da tumain tawkhibane aduga mathang da mu yengse adubu haidba matam sida yamna pukchen chengba Christian singna di ko masi ge mayukta mokoina protest tawi masi idolater ni haina ko masi mokoina kana protest tawi adubu church Western Church ki lusing basing Rome da leiba church ki lusing basing asina masi nampu da mokoina chana neba masi mokoi ge choba lai moti lat pagi neba aduga Encyclopedia Britannica 1946 ki edition da josum hai pa ke certain Latins as early as 354 may have transferred the birthday from January 6 to December 25. Aduna ngalingi matam da Latin sing china maro ina mokoina Jesu Christ pokpa gi nomine haideb se January 3 tagi and December 25 da adu January 3 ta na Egypt sing da mase pangthokani nomit ki mapong ne adu December kumanga da mokoina pangthoi which was then a Mithraic feast or party of the unconquered akoina jo ebong anderba namit ki mapong namine samai to dana mokoina pangthoi hane adu bahari masida ko Syrian sing aduga Armenian sing ko Roman sing asibu namit khuramba amasung lain boti lapagi de mokoina maran silame haina 1946 ki edition da sunna iri aduga asmai to dana akoina mu geng cha roibida first recorded Christmas ko akoina karai degi pangthopa hugi habse akoina che aduna Christmas ase 336 AD da ko madi Constantine Rome gi ningthau Constantine na ningthau oina pamba matam da han poina masi pangthoki hai Constantine de kedum matam da ma je maming te gi oina Christian olakhi ban ningthau amani makse adu ma ki matam de gi di asmai to da Constantine de gi mathang Rome de gi akoina Roman Catholic Church lakim aduna around 530 AD da Pope Julius I ko December kumanga se mokoina Prabhu Jesu Christ gi popo gi numine hana maki official ko da party ne na mana laukthokeba kamai lori December kumanga se di Thomas ki ekoina numit ki mapong numine masi ekoina kaugum se adune masi lare kasamai tawdana haidima matam asida mokoina mokoi gi kumai Saturnalia le haibdo maduju mokoina pangthoeba aduga 529 AD da aduna Christmas ase aikoina official holiday adi sarkar gi oiba asengba namene haina mahangna sumaina lauthoki be sinausa masdegi aikoina kangai aina samlakpa khara khatani sinausa record yam laikre atop historical source adi atopa singna ibal hai adubu ai yamna koina masigi maramda ngangna roki sinausa aduna na koina khangbiu aikoina biblically yengra part 1 da aikoina karai degi masi lakono December kumanga da Prabhu Jesu Christ pokte na Bible degi koina padana yimina kre aduga mu ani suba pata su masi karai degi lakono nimorote gi lakoni habsi gi maramda nimorote gi mathang kanena ki leibasing aduga masagi Persia Iraq Iran leibasing aduga Egypt leibasing makoida sandoropani kanena sing da sandoropani madudegi Israel masasna makoigi matakamaga makoina namit khurambani makoina Queen of Heaven Kurambani Semiramis Kurambani Habdo Lere, Adu Mami Tanga, Kone Egypt Amusung Persia Digi Matokamaga, Romancing Asina Mokona Mid Kurame, Aduga Romancing Atsudegi, Kone Roman Catholic Church Nan Masig in the December Kumaze as Mina Loxlakani. Masida Nate, Yam Lady Esther Sunday, Halloween, High-Basing Asidu Mokoi Kumayakani, Madu Mokoina, Duana Loxlakane, is nothing. I couldn't come in December Kumaze, Prabhu Jesu Christ. Pokunati akoina December kumanga se
ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯣꯕꯖꯥꯔꯕ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯄꯨ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯠ ꯑꯁꯦ ꯈꯨꯔꯨꯝꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯗꯤꯁꯦꯝꯕꯔ 15ꯁꯦ ꯑꯩꯈꯣꯏꯅ ꯑꯣꯕꯖꯥꯔꯕ ꯇꯧꯗꯦ ꯑꯣꯕꯖꯥꯔꯕ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥ ꯄꯣꯛꯄ ꯅꯨꯃꯤꯠꯁꯦ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏꯅ ꯈꯨꯔꯨꯝꯗꯦ ꯄꯣꯛꯎ ꯍꯥꯏꯅ ꯄꯥꯡꯊꯣꯛ ꯍꯥꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄꯁꯦ ꯑꯌꯥꯝꯕꯅ ꯃꯈꯣꯏꯒꯤ ꯔꯣꯝꯒꯤ ꯅꯤꯡꯊꯧꯁꯤꯡ ꯍꯦꯔꯣꯗꯀꯨꯝꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯇꯧꯕꯅꯦ ꯃꯈꯣꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯗꯤ ꯑꯗꯨ ꯇꯧꯕꯅꯤ ꯏꯁꯣꯔꯅ ꯌꯥꯗꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯆꯌꯣꯜꯒꯤ ꯑꯩꯈꯣꯏꯅ ꯁꯕꯥ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯉꯥꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯦ ꯑꯩꯅ ꯍꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯕꯤꯕ꯭ꯂꯤꯀꯦꯜꯂꯤ ꯍꯤꯁꯇ꯭ꯔꯤꯀꯦꯜꯂꯤ ꯑꯗꯨꯒ ꯂꯣꯏꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯁꯝꯂꯞꯅ ꯅꯩꯅꯈ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯇꯥꯕꯁꯦ ꯈꯪꯉꯒ ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯒꯅꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯥꯄꯤꯜ ꯑꯩꯈꯣꯏꯅ ꯕꯤꯕ꯭ꯂꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯕꯥꯏꯕꯜꯒꯤ ꯑꯣꯏꯅ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯠꯁꯤ ꯃꯤꯅ ꯇꯥꯛꯄꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯆꯠꯈꯨꯝꯁꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯥꯄꯤꯜꯅꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯣꯛꯍꯟꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯣꯛꯍꯟꯒꯗꯕꯅꯤ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯄꯒꯤ ꯖꯒꯥ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯁꯨ ꯍꯥꯏ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯊꯣꯡꯗ ꯌꯩꯗꯨꯅ ꯂꯩ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 3ꯒꯤ 20:21ꯗ ꯑꯁꯨꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯊꯣꯡꯗ ꯌꯩꯗꯨꯅ ꯂꯩ ꯀꯅꯥꯒꯨꯝꯕꯅ ꯍꯥꯡꯇꯣꯛꯑꯗꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯒꯅꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯄꯤꯔꯁꯤ ꯑꯩꯈꯣꯏ ꯑꯄꯪꯕ ꯃꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯤꯠ ꯇꯥꯡꯕ ꯑꯃꯒꯨꯝꯅ ꯑꯩꯈꯣꯏ ꯂꯩꯔꯛꯈꯨꯝꯁꯤ ꯑꯆꯨꯝꯕꯁꯦ ꯈꯪꯂꯒ ꯑꯆꯨꯝꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯤ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯁꯦꯔꯤꯁ ꯀꯌꯥ ꯑꯁꯤ ꯅꯩꯅꯔꯛꯈ꯭ꯔꯦ ꯃꯁꯤꯗ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯗꯤꯁꯦꯝꯕꯔ 15ꯗ ꯄꯣꯛꯈꯤꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯅꯩꯅꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯁꯨ ꯅꯩꯅꯔꯦ ꯔꯣꯃꯥꯟꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅ ꯃꯁꯤ ꯄꯨꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯇꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯇꯦꯁꯇꯦꯟ ꯆꯔꯆꯁꯤꯡ ꯑꯁꯤꯅꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯗ ꯈꯪꯈ꯭ꯔꯕꯅꯤꯅ ꯃꯁꯤꯒꯤ ꯑꯔꯥꯟꯕ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯇꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯣꯛꯄ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯇꯥꯈ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯁꯨ ꯅꯥꯟꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ